ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:15 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯃꯅꯥꯛꯇ ꯈꯥꯝꯗꯨꯅ ꯊꯝꯕ ꯏꯁꯤꯡ ꯄꯨꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN07C3921ꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯔꯈꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯛꯂꯥꯡ ꯚꯤꯂꯦꯖꯗꯒꯤ ꯊꯥꯡꯃꯩꯄꯥꯝ ꯖꯥꯖꯣ, ꯆꯍꯤ 13, ꯑꯄꯣꯛꯄ ꯒ꯭ꯔꯥꯁꯣꯟ ꯖꯥꯖꯣ ꯀꯧꯏ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯀꯤ ꯀꯥꯡꯕꯨꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯍꯜ ꯑꯃꯒ ꯃꯥꯔ ꯅꯨꯄꯤ ꯑꯃꯒ ꯄꯨꯂꯤꯁꯅ ꯃꯇꯝ ꯁꯥꯅ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯊꯤꯅꯨꯡꯒꯩ ꯃꯅꯤꯡꯒꯤ ꯁꯔꯨꯛꯇ ꯂꯩꯕ ꯀꯨꯀꯤꯁꯤꯡꯒꯤ ꯕꯪꯀꯔ ꯃꯌꯥꯗ ꯆꯪꯂꯝꯕ ꯑꯍꯜ ꯑꯃ ꯊꯤꯅꯨꯡꯒꯩ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤ (SSB) ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯟꯕ ꯉꯝꯍꯧꯔꯕ ꯑꯍꯜ ꯑꯗꯨ ꯈꯥ ꯄꯣꯟꯁꯪꯕꯝꯗꯒꯤ ꯊꯧꯗꯥꯝꯅꯕꯁꯤꯡ ꯀꯧꯏ꯫ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯇꯨꯡꯗ ꯑꯍꯜ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯅꯨꯡꯆꯞꯄꯤ ꯚꯤꯂꯦꯖꯇ ꯆꯠꯂꯒ ꯂꯩꯔꯝꯕꯤ ꯃꯥꯔ ꯅꯨꯄꯤ ꯑꯃ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯥꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯟꯄꯤꯡꯖꯣꯡ ꯃꯥꯔ ꯀꯧꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 38 ꯂꯣꯝ ꯁꯨꯔꯦ꯫ ꯃꯍꯥꯛ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯜꯖꯣꯏ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯔꯛꯄꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ AR ꯄꯥꯔꯁꯣꯅꯦꯜ 4ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ SIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤꯕ ꯋꯥꯔꯣꯏꯆꯤꯡꯗ ꯂꯩꯕ 32 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜ 6ꯀꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯔꯁꯣꯅꯦꯜ 4 ꯁꯨꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯔꯁꯣꯅꯦꯜ ꯑꯃꯗꯤ SIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ AR ꯄꯥꯔꯁꯣꯅꯦꯜ 6 ꯑꯗꯨ ꯑꯣꯕ ꯑꯃꯗꯤ ꯋꯥꯈꯜ ꯃꯥꯡꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯄꯥꯔꯁꯣꯅꯦꯜ 3 ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯟꯇꯂꯥꯀꯤꯃꯥ ꯀꯧꯏ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯅꯨꯡ ꯑꯥꯏꯖꯣꯜꯒꯤ ꯂꯧꯃꯣꯟ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯁꯤꯡꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ SIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯊꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯕ 32 ꯁꯨꯕ ARꯒꯤ ꯔꯥꯏꯐꯜꯃꯦꯟ ꯒꯅꯦꯁ꯭ꯌꯥꯝ ꯁꯤꯡ ꯑꯃꯗꯤ ꯅꯥꯌꯛ ꯁꯨꯕꯦꯗꯥꯔ ꯒꯒꯟ ꯁꯤꯡ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯂꯥꯏꯀꯠꯅꯔꯤꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 13 ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯇ ꯌꯨ ꯊꯛꯃꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ Nscn Gprnꯒꯤ ꯀꯦꯗꯔ ꯑꯃ KNABꯅ ꯐꯥꯔꯒ ꯍꯥꯠꯈ꯭ꯔꯦ꯫ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈ꯭ꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯂꯧꯂꯨꯞꯇ ꯌꯥꯎꯍꯜꯂꯝꯕꯒꯤꯗꯃꯛ ꯀꯨꯀꯤ ꯃꯁꯦꯟ ꯌꯥꯝꯅ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯂꯦ꯫ ꯀꯨꯀꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯇꯥꯜꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯖ ꯇꯧꯕ CSO ꯏꯟꯗꯤꯖꯤꯅꯁ TRIBAL ꯂꯤꯗꯔ ꯐꯣꯔꯝ ITLFꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤꯗꯃꯛ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡꯕꯨ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯇ꯭ꯔꯥꯏꯕꯦꯜ ꯚꯣꯂꯨꯟꯇꯤꯌꯔ (UTV) ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯅꯍꯥꯁꯤꯡꯕꯨ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈ꯭ꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯂꯧꯂꯨꯞ ꯑꯃꯗ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤꯗꯃꯛ ITLFꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ 900 ꯔꯣꯝ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯪꯍꯟꯗꯅ ꯃꯈꯣꯏꯕꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯥꯗꯨꯅ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤ (KIAꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯏꯒꯥꯡ ꯔꯤꯖꯟꯗ ꯂꯩꯕ ꯃꯤꯟꯊꯥꯔꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯊꯤꯡꯒꯥꯡꯄꯥꯏꯗꯒꯤ ꯁꯩꯈꯣ ꯊꯤꯡꯁꯠ ꯈꯣꯡꯁꯥꯏ ꯀꯧꯕ ꯅꯍꯥ ꯑꯃ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯩꯈꯣ ꯇꯤꯟꯁꯥꯠ ꯈꯣꯡꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ITLFꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯃꯊꯛꯇ ꯂꯥꯟꯍꯧꯅꯕꯒꯤꯗꯃꯛ ꯌꯥꯎꯍꯟꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ITLF, UTV, KNF-NC ꯑꯃꯗꯤ KNO-KNAꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯏꯈꯣꯟ ꯇꯤꯟꯁꯠ ꯈꯣꯡꯁꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Nakan amaromda athengbada phangba thajaba yaba paw amana hai Viphei People Council gi lusingbasingi marakta nampak tanaraktuna council asi ani thoktuna yamna chauna muknarakpadagi council asigi president oibata natana Kuki cho council gi president famsu fairiba henglian thanglet ki punji khudong thiningai oirakpadagi border security force BSF ki personnel singna ngak senbagi thabak lokhatkre hairi